ꯂꯝꯄꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯕꯦꯡꯒ꯭ꯂꯣꯔꯗ ꯐꯨꯠꯕꯣꯜ ꯇꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯣꯏ 34ꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯨꯄꯥ ꯂꯥꯈ 18 ꯂꯧꯊꯣꯛꯈ꯭ꯔꯦ, ꯆꯦꯟꯅꯕꯁꯤꯡ ꯂꯣꯠꯈ꯭ꯔꯦ꯫ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯀꯤꯛꯁ ꯁ꯭ꯇꯥꯔꯠ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯇ ꯐꯨꯠꯕꯣꯜ ꯇꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯥꯟꯅꯔꯣꯏ 32ꯗꯒꯤ ꯂꯨꯄꯥ ꯂꯥꯈ 18 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯂꯧꯈ꯭ꯔꯒ ꯂꯣꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯧꯕꯥꯜꯗ ꯂꯩꯕ ꯄꯣꯏꯔꯩ ꯂꯝꯗꯝ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯒꯤ ꯃꯄꯨ ꯉꯥꯡꯕꯝ ꯁꯨꯔꯆꯟꯗ꯭ꯔ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯦꯃꯣꯔꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯀꯗꯝꯖꯤꯠꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯄꯨꯟꯕ ꯐꯨꯠꯕꯣꯜ ꯄꯦꯔꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯦꯡꯕꯥꯏꯖꯝ ꯁꯨꯁꯤꯂꯥꯅ ꯄꯣꯏꯔꯩ ꯂꯝꯗꯝ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗꯒꯤ ꯂꯥꯛꯄ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯕꯨ ꯄꯥꯝꯖꯕ ꯁꯥꯟꯅꯔꯣꯏ 34ꯕꯨ ꯀꯤꯛꯁ ꯁ꯭ꯇꯥꯔꯠ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯇ ꯐꯨꯠꯕꯣꯜ ꯇꯝꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯇꯧꯕꯨꯡꯈꯣꯛꯇ ꯂꯩꯕ ꯇꯤ.ꯑꯦꯁ. ꯕꯤꯔꯆꯟꯗ꯭ꯔ ꯁꯤꯡ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯌꯜ ꯑꯃ ꯁꯔꯨꯛ ꯌꯥꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯌꯜ ꯑꯗꯨꯗ ꯐꯥꯏꯅꯦꯜ ꯇ꯭ꯔꯥꯌꯜ ꯑꯣꯏꯕꯅ ꯁꯣꯏꯗꯅ ꯀꯤꯛꯁ ꯁ꯭ꯇꯥꯔꯠ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯗ ꯈꯜꯂꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯁꯥꯟꯅꯔꯣꯏ ꯑꯃꯃꯝꯗꯒꯤ ꯂꯨꯄꯥ ꯂꯥꯈ 1 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝꯁꯤꯡ ꯂꯧꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯗꯝꯖꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯥꯟꯅꯔꯣꯏ 69 ꯑꯗꯨ ꯄꯨꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯀꯤꯛꯁ ꯁ꯭ꯇꯥꯔꯠ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯌꯧꯔꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯣꯏ 34 ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯥꯌꯜ ꯁꯦꯂꯦꯛꯁꯟ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯥꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇ꯭ꯔꯥꯌꯜ ꯁꯦꯂꯦꯛꯁꯟ ꯌꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯊꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯅ ꯇ꯭ꯔꯥꯌꯜ ꯁꯦꯂꯦꯛꯁꯟ ꯌꯥꯎꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯁꯥꯟꯅꯔꯣꯏ 93ꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯈꯛ ꯇ꯭ꯔꯥꯌꯜ ꯁꯦꯂꯦꯛꯁꯟ ꯌꯥꯎꯗꯨꯅ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯑꯗꯨꯅ ꯂꯧꯁꯤꯟꯈꯤ, ꯑꯗꯨꯒ ꯑꯇꯩ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 10ꯗ ꯏꯝꯐꯥꯜꯗ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯄꯣꯏꯔꯩ ꯂꯝꯗꯝ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯒꯤ ꯃꯄꯨ ꯉꯥꯡꯕꯝ ꯁꯨꯔꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯦꯃꯣꯔꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯀꯗꯝꯖꯤꯠ ꯎꯅꯗꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯍꯟꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯟꯅꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯦꯜ ꯄꯤꯅꯅꯕ ꯍꯥꯏꯔꯨꯕꯗ ꯂꯣꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ꯫ ꯑꯃꯔꯣꯝꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯨꯕꯗ ꯇꯥꯕꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯥꯟꯅ ꯈꯨꯗꯤꯡꯗ ꯃꯅꯤꯡ ꯍꯜꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯨꯞꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯕꯤꯗꯨꯅ ꯆꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯍꯤꯔ ꯃꯤꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯖꯦ.ꯑꯦꯁ.ꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯪꯒꯣꯝ ꯁꯨꯡꯕꯝ ꯁꯍꯤꯔ ꯑꯦꯂꯥꯏꯁ ꯁꯅꯥꯒꯤ ꯃꯤꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯖꯦ.ꯑꯦꯁ.ꯁꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯝ.ꯗꯤ. ꯔꯥꯐꯤ ꯈꯥꯟꯅ ꯍꯥꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯍꯤꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯒꯜꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯏꯕꯦꯝꯆꯥ ꯑꯃꯁꯨꯡ ꯚꯤꯛꯇꯣꯔꯤꯌꯥ ꯀꯧꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯈꯦꯜꯗ ꯁꯟ ꯂꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔꯥꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯕꯤꯔ ꯈꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯀꯨꯀꯤꯒꯤ ꯄꯣꯠ ꯄꯨꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯒꯤ ꯊꯧꯑꯣꯡ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇꯈꯦꯜꯗ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯍꯤꯔ ꯁꯣꯛꯄꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯩꯈꯠꯅꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯟ ꯂꯧꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯨꯀꯤꯒꯤ ꯄꯣꯠ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯞ ꯁꯥꯒꯠꯇꯨꯅ ꯐꯨ ꯆꯩꯗꯨꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯂꯧꯒꯗꯕꯒꯤ ꯃꯔꯝ ꯂꯩꯉꯥꯛꯅ ꯊꯤꯒꯠꯇꯨꯅ ꯖꯦ.ꯑꯦꯁ.ꯁꯤꯗ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯪꯒꯣꯝ ꯁꯨꯡꯕꯝ ꯁꯍꯤꯔ ꯑꯦꯂꯥꯏꯁ ꯁꯅꯥꯒꯤ ꯃꯤꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦꯁ.ꯁꯤꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯦ.ꯑꯦꯁ.ꯁꯤꯅ ꯂꯩꯉꯥꯛꯇ ꯊꯝꯂꯤꯕ ꯋꯥꯐꯝ ꯌꯥꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ꯫ ꯖꯦ.ꯑꯦꯁ.ꯁꯤꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯂꯨꯞ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯃꯁꯤꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯕ ꯅꯝꯖ ꯅꯝꯊꯦꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯍꯦꯟꯅ ꯊꯣꯛꯏ꯫ ꯁꯥꯟꯇꯤꯕꯂꯥ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯕ ꯅꯝꯖ ꯅꯝꯊꯦꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯅ ꯍꯦꯟꯅ ꯊꯣꯛꯏ꯫ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗ 52% ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯅ 98% ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯛꯁꯣ ꯑꯦꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯗꯤꯔꯦꯛꯇꯔꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯖꯦꯅꯤꯝꯁ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯦꯁ.ꯑꯣ.ꯗꯤ. ꯗꯣꯛꯇꯔ ꯀꯦ. ꯁꯥꯟꯇꯤꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯥꯏꯜ ꯁꯦꯛꯁꯨꯑꯦꯜ ꯑꯦꯕ꯭ꯌꯨꯁꯀꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ
Association Manipur State Branch amadi Department of Psychiatry Jenims ta punna khusabnaduna Khuman Lampak Youth Hostel da hangliba miron bisingi relief camp da pangthokiba nomagi oina sensitization program da phawdokibani Tharumadu da Dr. K. Santibalana hai sahiyani chupna chathariba pokso ek project asigi makhada state asigi district taraga taruki apunba stakeholder lisingani samanga da ek asigi kanglon singba mutana khanghanaba awareness piduna lagli Masagi sahi taraga nipan sudriba angang singi madagda namja namthek pagi thawdo kaya yamna thoklabage karamba asumba well fangangani karam mara laibasing da kari serak pigani kana da tanaduna mara laibasing putho hangani amadi Mama wa oibasina kari thawdang lawgani abana sing basing asi mipung khodimak takai fadana khangwina basange akan berlo makhala sina piri ba kanglon sing asi mamutana khangwina duna tungda asigumba thawdo wathok sing thok tarabaki pandamda ngasi gi thawramasi pangthok pani hana phangdoke Lahangnom koki kunjasina mitay masa ama mateng pangbegre ing tappa amadi kanglo masel gi maragda nungsiba lay haibot pa yamna sing thaningai oipa masak thokpa khongthang am oida ngara Zibang pa nakna layba Tamenglong district tawsem gi Lahangnom koki beles ke kunjasina mitay masa ama kangre Yaikhom maifang kauwa mitay masa ama gi masada yawa selamadi atay maruiba polam sing Huran biki badagi imfal da hannaba pambay layta badagi railway track da kangaw na duna salam badagi Miyoibagi minungsi utuna kuki kunjas na mitay masa aduki sangjapam amadi chana thakna na polam sing pidu na mateng pangke kunjas na kudakta Assam Rifles da paw pidu na mateng pangbina na bahay ke Assam Rifles amadi Jiribam police na masak khangdoglaba matungda maga so engam yawda na layri haiba imong manungda khangan ke tungda mahakwa so engam amata yahondan Imphal East layba mahaki yumda yahon ke tawdoga sina Jiribam amadi Tamenglong district ki maragda ing tappa amadi amata oibagi wakhalol adu layri haiba tagle Nakala maromdana Tronglaw vida kuki singi bunker sajilak palepre Besnopur district ki manung chanba Tronglaw vi maningda kuki khulai paiba singi bunker sajilak palepre Mafam sing asi ki manak nakpada Santan Forcing su pamdaba tok thokdana ba akan bamongda ngak senduna lairi Santan Forcing leina kuki khulai paiba sina bunker sajilak pamaramna mafam madu ki manak nakna leiba miyoi sing aki akang pongnare Hiram masik kamari leina Tronglaw vi khulgi khunja amana phongdorak pada Kuki khulai paibasina bunker sajilakpa asina maram oraga miyamda chauna akiba poghale Santan Forcing leina bunker sajilakpa asina maram oraga manungda aronba agenda ama leiravra haibagi miyamda singnaba poghale mari leina pasina athuba matamda kuki khulai paibasina sajilakliba bunker singasi action lakhutpaga loina bunker singasi thugai biyo haike marga sida miyoy amadagi nongmai maru amadi bom sing phangle Imphal West District ki Morangkhom Krishna Premi Olpam manak National Highway State Police na asadawok check tawba kitabagda karama check tawbada magazine ga konaba maru lising magasani amadi lethot bomb homfuga difan ga kona na miyoy ama ahokhiba thangjuna midda fare Paugeli khun amagi matungina State Police na Morangkhom Krishna Premi Olpam mapa National Highway da asadawok check tawbada kar ama khamna na bakhangan bada khablamda na thawkhibadagi tanaraga karadu phaba ngamkhi karadu makhatana check tawbada magazine ga kona na nongmai maru Lising magasani amasung lethot bom homfuga nifan yawramba thengna bane Karadu tharokliba miyo edusu fagalaga makhata ba thabak laukhanna ba Imphal Police Station da sinagre masigi matangda Imphal Police Station na case amba laukhat kre haire Phariba miyo edu police na masak maming aidorakide Aribeda content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga sari channel asina tomda kanarabadi subscribe tawi business subscribe tawi romaloinana like and share to wasu kawi ko namak po amakhan na thagazari